Lakhipuronline putoksaba December ki tang kunithoi irai numit ki Khomjinba Pao tabirase ahanbada maroiba Pao Telecommunications Bill 2023 na lebaka sigi mobile sizinariba miyosingda henna kanaba pigadori Silchar Sodorghat ki anuba thongda mai thandabana numidangi matamda thoidongna awapa mayoknare Lengoda pipata haikat tamduna igi khonguli bagi thorom loisinkhre Manipuri Sahitya Parishad Assam Ramnagar branch ki anoba thosil kanglup semkhre Selin Digital na handak chahi gi mana singlan thokre amasung Bharat tangarang COVID ki anuba case chonga ga marputra mari thengnakre active case ki masing lisingani chatruka hompumapan sukre Haujik mapung oiba pau tabirase Kendra Sarkar ki maigedagi pukhalakliba Telecommunications Bill 2023 asina thabak oina pangthokpa horokpada leibak asigi mobile sizinariba miyosingda hena kanaba pikadauri leibak asida high speed internet ki khudongchaba phanganbagi pandamda bill asina leibak miyamda kanaba pikadauri satellite internet ki matangda hanadagi ahongba poroktuna haujiktagi spectrum nilam tawba yaudana mapan leibaki sangstha singda leibak asida satellite internet pibagi license pigadauri masina maram oiraga tongan ba satellite internet provider ki marakta hena phaba mawongi internet phangana bahonarappada miyamda anoba bill asina mamal hongna internet phanghanbagi kanaba piraba yai haina panare asita natana spam call maram chadana company singdagi phone toina tawrakpa kudingmak lakliba January thadagi loinamak thingzin khragani adubu anoba mobile sim lobagi matangdadi hena lusilakadori hana irailaina sim lobagi kudongchaba leiramba du hojiktagidi anoba sim lobada miyoi adugi aadhar ga biometric chanabra haibadu yengadori Silchar Sodorghat ki anoba thongda mai thandabana numidangi matamda lambi chathok chasin tawriba miyoisingda thodokna awaba mayoknare mai leitabagi khudongchaba lauraga ain gi wangbada thabak thorom kya chathabasu horakle hairi haukiba tha ahum mari asida mapam asida numidangi matamda yu amadi drugs chaba singi makon oire haina mapam asigi miyoi kharana paumi singda phongdokre masina maram oiraga nupi angang chatok chasin tawriba singda ka henba thodok thoglok oi haiba leite haina pawa cinema khatari athuba matamda hairiba mafam singa sida mai thanbiduna thong asida chatok chasin tawriba singi awaba kokan binaba mari leinaba singda appeal tawrakli একটা মেয়ে পড়া থেকে আইছে টিউশনে থেকে তো আমি যখন সিঁড়ি দিকে নামিয়ে দিতাম তখন দেখি একটা ছেলে মানে ড্রাগস মারিয়া এই দিক থেকে পড়ে রাস্তা এইদিকে একবার পড়ে মানে সাইডের ফুটপাথগুলার তখন মেয়েটা তো ক্রস হতে পারতেছে না মেয়েটা ডরায় আসে যে আমার উপরে নিয়ে পড়ে যায় তারপরে আমার দিকে তাকাই দিয়েছে আমি তো চিনি না তারপর আমি ওই মেয়েটার একটু সাহায্য করলাম আর কি আমি দিনের বেলা এরকম ঘটনা হইতেছে আর রাত্রিবেলা কী হইব রাত্রিবেলা তো এইদিকে হাঁটেই জানা মদের বোতল প্লাস সিরিঞ্জের তো অভাবেই নেই এইগুলা খায় অল্প অল্প বাচ্চারা Haukiba December ki taramapandagi chatharakliba igi khongulliba thorom ngarang lengoda bipata haikalekat tamduna loisinkhre khongset asigi luching purel retired IPS sarang them manau bina hai tha taret hanjilaklaba manipur ki tangdu laitatrapa pibamasi mahusa gi pibamda hanjilaknanaba Silchar dagi kilometer kuntra mangarom chalaga leiba koiren khulda leiriba lengoda bipata haikalekat tambani hairi asigi koina nongonda bipata ibado pakhongmagi kumumda lakjari bese Thaina sei tar kontak pom matamda sok lising osani pan tara nipan da tara mapan da sei tar kontak pom ni tara nipan tara tareta gambir sin ning thoga narsin ning thoga na jatara pur kun lo laga leraga nengon da bi pat da koi miti kan mangam jage board pin na view leng on da na pat sit pangam jage ngamaga di koi awa ta to kan khang jage ngamdar kan koi ngamoy kan jage na koromgi matam da jatara pur kun da narsin gambir sin ji lere aku bisi pat ni pat masa ni parum dalam tu sang mane bisi pum pak kan siapa me maruda ibu tu pakang badan ni jaraga ibu tu na pare adu di noi mai pak jaro hai na tau ibu mapam ni aku bisi jatra pur kun ni koire ni atau basing sam su mayam leri je masih dah koi mau korma lakter sina laiba ki seba tau jage awa na ko an biu mai te awa taru no ko an biu sei tar kun ta ko ta mang ki do ibu do na por per ga hanjin dana mai te lebak sana lebak siam gi adu mai na ko yo mutang di
hanjalanbiyo haina khoramjabani Khongchet asida saruk yakiba maifagi president Thangjam Projen na haikibada Manipur gi puari da lengonda bi partner chawna mafam ama kanduna leiribani masibu ngak sen bahai basi aikoi kudingmaki thodang ni haiki loisin khongchet asida hidam nando social activist awardee Wahengbam Surendra General Secretary Milal Assam Pana Irom Nilu amadi Khoirakpam Gandhina chingba saruk yakhi ngasi koina asi lejeri mafam si lengonda bi part hai mafam dani asi koi manipur di lemri bo ya sina I khongun lerak gi thalongi manuina koi kasar gi khorin dali bati batilgi hari bo lengonda bi part hai mafam sita di koi lejeri basi hari bo manipur gi wangda kasar da leramba maidei ni tho singda koi da maming isita sita le horba nursing ha Maharaj ki marga yang mari leina ba adu mafam ni nursing ka marji ko unagi basi koi khoren dani haina hami unabani hai koina awagi makudagi manipur si kanna khona bata hai pa da si leng ona sipangam lagadi koi amtang ire baksi hanya bangam badra hai bi wakhan da thaya bol loina kangbangam na sitpangam gi hai bigi tabna mapam masibu lengon da bi pa haina khangi adu atop mayang atop jatina masibu norobil haina ngasi hoba khangnari All Assam Students Union Asugi Anoba Thausil Kanglup ki miyoi sing ngarang wasak lobagi thorom pangthokre Guwahati University gi Prasanna Narayan Chaudhary Hall da pangthokiba wasak lobagi thoramda All Assam Students Union Asugi Executive Member oina khankraba Barak Tampak gi KH Krishnamon Singh asu hairiba wasak lobagi thoroma sita saruk yakre panbayai November gi tang 23 da pangthokiba Morigao Convention da KH Krishnamon Singh abu Asugi Executive Member oina khankibani Manipuri Sahitya Parishad Assam Ramnagar Branch ki mathang chahi ahumgi anoba thausil kanglup semkre ngarang December ki kunmathoi Ramnagar tukogi Sangai Club ta Manipuri Sahitya Parishad Assam Central Committee ki General Secretary Professor Khumujam Dhirena Observer oiduna pangthokiba miphamda K Ronendra Singhana Pro Tem Speaker oiki miphamna K Hemanta Singhabu President Sri Biswajit Singha Amadi Srimati Bibhavati Bu Vice President KH Puspalata Bu General Secretary Ngangbam Pradeep Amadi Bikram Singha Bu Assistant Secretary aduga O Amorendra Singha Bu Treasurer oina khanki miphamna W Brajabasi KH Nonigopal Amadi NG Prajalal Bu Member oina khanki KH Puspalata Singha Bu Second Term gi General Secretary oina su khanki airi Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Selin Digital na ngamjaba kharadang haiba thoromgi makhada tongan tongan balamda miyamgi damak kathokpaga loinana thoidok hendokna thabak tawriba singda lisingani ga kundagi manapiba horakiba Manipur imagi athoiba mapari amadi Manipur imagi athoibi mamomloi mana 2023 gi oina miyoi ahumda ngarang lanthokre mana lanthokraba singa dudi Manipur imagi athoiba mapari 2023 da Art and Culture da Ningombam Tomba Thaubal Ningombam Maisnam Thoiba Bisnupur Joypur Khuno amadi Manipur imagi athoibi mamomloi 2023 da yamna naha oiribi entrepreneur gi lamda Khoisnam Daina Chanu Chingarel Tespurni mana singadu mana fanglaba singi yumda chattuna khusinaki haina Selin Digital gi cherola sina hairi mana sida sol citation amadi achamba khudol kaya sujauri thoromaduda Ketrimem James Singh FPO TH Somen Singh TO Jiten Singh AO amadi Selin Digital gi executive member Singh sarukjaki hairi handaki chahigi oina piriba mana sing asi Lakhidrabi Thiam Ongbi Amravati Devi gi mingda mapuroiba Thiam Somen Singhana kachabani haina Selin Digital gi chairman Phanjobam Lanajit ki cherola sida phongdogli Bharat tangarang sagol se numita COVID ki anuba case changma kamar futra mari thengnare active case na mamangi numita lisingani chohum gatra mathoi oirambadagi ngarang lisingani ga chatruka hompu mapanda hengat kre Bharat ki manungda Kerala dana laichada si khwaidagi yamna sandogli awang nongpoki oina Guwahati da ngarang COVID-19 active case ama thengnakre Sweden dagi halakpata ngairibi
chahi kunipan surabi nupi amada changyeng tobada thengnabani hairi aduga yamna yang sandokan ba makhalgi JN1 covid variant ki apunba case kunma thoi thengnakre masigi manangda Goa da 18 aduga Kerala amadi Maharashtra da amamam thengnaki WHO gi matung inna laichat makhal asina miyamda aduk hakna di sokhanba leitri hairi nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongtha leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aroibada maruoiba pau amukhanna Telecommunications Bill 2023 na lebaka sigi mobile sizinariba miyosingda henna kanaba pigadori Silchar Sodorghat ki anuba thongda mai thandabana numidangi matamda thoidongna awapa mayoknare lengonda pipata haikat lekat tamduna igi khongul libagi thoram loisinkhre Manipuri Sahitya Parishad Assam Ramnagar branch ki anuba thosil kanglup semkhre Selin Digital na handak chahi gi mana singlan thokre amasung Bharat tangarang COVID ki anuba case chamnga ga marputra mari thengnakre active case ki masing lisingani chatruka humpumapan sukre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare